cây nó không đủ tôi đây được cây đồ nó người tôi nào cây nó người nhìn thấy gì phá gì đâu nè nhìn là gì phá gì vậy mà má tôi lấy hai nhà cho nên nè anh nhận đồng hay ồ năng nọ bà lúc này anh nói lúc bay đó cái bay đó mình phải được rồi ngạc nhiên đâu ayo kucing kalau bodoh ada ini Pak lagi film online manipuri youtube channel asibu yingbiriba mayam pumnamakpu amukka hanna taram noksari nupi gi phajabasi mahaki yumnak sagai hongbada saina phaudrabani hek poksabina sabiba nuksikraba mayumda thaduk lamlabada awaba phaudrabani achetpa nuksigi lipunna punsinduna leijaramba imung manung thaduk lambagi kairaba thamoibu masa matanta themjinjaba ngamlabani lamlan banahaki nafamda singnaba leitana thawai haksang kathokpada mi paiba phaudrabani pibuknungda thabum tara naupubada awat chaina khangba ngamlabani mirol khraba mikuptodagi honglakliba haksangi awaba tangkak kayabu khangjinbada ahing nungthin kayasu pothadana haukrabani nungsiba macha taibangda khungda hannaba hotnarakpagi siba changlaba langda da akhang kanna thauna ulaklabani poklaba macha dusu nupa nahaki sagaigi maming daudura thonjabada singnaba leitrabani nupi mahakna punsigi aroiba sor hondringaida punsigi lanpham kaya thengnaram libani nupa nahaki chak thongbiram libani nahaki yumsu asoi angam yaudana siksinna konbiram libani macha singbu asoiba amata yaudana siksinna yokpiri ribani imungi sel talam libani nupa nahakpusu afaba maigaida lamjingnaba pautak kayasu piram libani nupa nahaki imung manungi miyoisingna afaba mari thamnaba hotnajaram libani masamaki oijaba pumba thadoktuna nupa nahaki yaifanabata khanjaribani nupa oibasing aikoina mi oina pokpada asuk tanglaba gun kayana yomduna poklaklaba punsi singbu nupi singbu nungsina loina biyu nupi mahakpu yokhatpiyu nungsibiyu nahaki punsina mimangda chauthokna lepchaba ngamlibado nupi mahaki achauba kathokpagi gunnani haibasi matang ningsingbiyu video si yingbibagi damakta mayam pumnamakpu amuka hana tagachari anoba update ki damakta nuksibiduna channel asiba subscribe tobiramu thank you so much